ngasi numidang wairam phongkhiba tungan Manipuri sifhongsing amasum thokiba thawdo wathoksingdagi maruoiba paoksing khongasaraga Manipur top channel gi maikedi myamna thamjagi ahanbada social media dagi lokachba yamna thajaninga oiriba paw mana 30 lulung a sida thokiba thawdo amagi video footage ma myamna thamjagi myam yengtaminasi Masih koi meeting ni na lakpati da khaibam atas kana magi mi khara tharuk kana koi nupi angang da nung langchan dana kongkasi da nupi koi mi nipan mapan sok dana makok maru kai dana ta dana leire aduga mana tauriba thong se koi di sukya ya ningte aduna magi matik chaba da bibi na ba mayam da haijari Makasa tarak poina to poma ruiba paokhra Works Minister TS Bisurjit ki firal singkat kre BJP lenga klakpadagi state asi hiram kudimakta mangzil thana sat pangamle Himanta Biswa Assam ki Minister su odibe Himanta Biswa Sarman hai krenga sidi BJP lenga klakpadagi state asina hiram kudimakta mangzil thana sat pangamle India ki Prime Minister Narendra Modi ki lenga asi lakpadagi North East ta ahongba purakliba kaya asi Congress Party na tawbang ngam thabangni adobu tawge haba wakholon laitabana ngamlamdabani wapam singa si RDN PR Minister oiriba thongam Bisurjit ki election ga mari lainana firal singkatpagi thoram ngasi ningom thongjawda leiba ma ki mayumda pangthokpa thoramda maakna saru yaduna phongdokhibani maakna makha taraduna matam amada Manipur si noma kangdana ban amadi blockade na maram oiduna sakot thorangi lambida thong khong thangjinba ngamlamde Raja Miam ge asuki mati hainingai leitana warami petrol liter kharagi damak oil pump sing de queue sangna leblami adubo English singani ga taraga trete state sida BJP no lusing ba sarkar ama lakpadagi punamak loisilan khre ngasi di state sigi highway kya semgatuna lifeline sing phibam phagale athubo matamda rail lambi su imphal yarolagani Sahi manga sida BJP na lusungba government asina purakliba ohongba kya si Congress Party na sahi taraga manga ratawba ngamlamdaba thabakni aduna Manipur si hena sakotpa state ama ohenabagi damak lakadoribi election asida BJP da vote PVU haina sufungdoki thauram aduga mari lainana TS Bisurjit na fungdokibida haukiba English singani ga taraga treta BJP na miyamna thamkiba wafam singa sidi praja miyamgi mitmang na uba fangle Manipur si matam sangna waduna laklaba state ni amasum sahi taraga manga gi mikap mirau kholadu matam loikhre ngasi gi anoba Manipur asidi sakwa thorang mai unsilaba Manipur amani loinana thongju kendra education system soli national administration yaudi masi lehenba haibisi aigi ithaudangni thabak phangdabigi sang yamna wangi eduna entrepreneurship government job phangdragana private oiro any means ama sejinaduna employment generation sing naha oibising da pina bohnagani Yumthong kuding paisa pahenba mingonda hanghandaba kendra ama oigani haina su phongdokhi makasa tarak poina to papaw man ukal gi ban yaithokre lakliba lamta thangja ahanba Mars manga leibak miamgi yaifanaba saroi khangadaba numina sida ECI na mikal gi numit lepsilakpagi mayokto ukal amadi tungan ba lufkya na tangkun gi mari ge nungyai digi tangkun gi taruki nungyai fawba pung nifugani pan gi Manipur pumbada kauriba banasi matam kaktana yaithokle haina ukalna thadorakpa sirol amada khangalakli sirol asina makha taraduna miamgi interest kauriba banasida mikal gi nungaina daba miyoi kyana ban gi khudongchaba lauduna anti social oiba kaya sathana bo honarakpasing mafam kyada thengnarakpadigi pungni fugani pan gi banasi matam kaktana yaithokpani haina sufungdorakli makasa tarak poina election ga mangoinana worker amagi yumna nungmai kapsilamle miyamna wakat mi phamkhre andro kendra da mikal ga mari lainana nungmai kapnabagi thodok leptana satharakpagi makata boina ngarang su NPP gi worker oiduna leiba ngarian muslim mamang lekai da leiba MD Sikandar amadi
usol makha lekai da leiba laisram roman gi yum da nomai round kuning manga rong kapsilam le haidi thaudo asibu yaning da ba phongdok tuna ngasi mafam adu gi miyam na wakat mi pham kre wakat mi pham adu saru gya ki bi amana phongdora ki bada mi khal da miyam na apamba mihud khalana na ba honasi nomai kya kapsinduna aki akang pokwan begi thawong yaning de nong makhakta natana numit khudingi nomai kapsin ba sina aki tujung ba kya pokhale asumna asum sa tharaglabde angang singsu chathok chasin tawbada mi paiba pokhale mari lena ba authority singna asumma langla langjin puthokna bo khotna gadabani hai kiana su pausna palakli makha sa tarak poina to perform na ECI na guidelines review tawduna thingba thamlamba rally amadi road show ya hankre Election Commission of India na mikhal gi oina thamlamba guidelines sing amuk nauna review tawduna rally amadi road show na singba ya hankre adumapu rally amadi road show adu sada yankhai gi sangda ayaba pi khibani haidi Commission ayaba du pi khibadagi sarkar pairiba BJP yauna atai rajniti dal kyana mikhal gi rally amadi road show na singba pangthokna khre UP da phase mari gi mikhal pangthokraba lemhoriba phase ahum gi mikhal gi dama rajniti dal kya gi lusingba singna rally amadi road show na singba kya ra saru yakre amaromda commission rally amadi road show da thamlamba athingba du lauthokraga su covid ki sana kanglon nga na rally amadi road show pangthoknaba mikhal pangthokliba state singda khangan khre haina su palakli atopa form na BJP na thabakti tawdana mana lawnaba khak khona duna leire okram ibobi BJP na thabakti tawdana mana lawnaba khak khona duna leire haina CLP leader okram ibobi na phongdokre wapa masing asi wangkhem kendra da INC gi mere kaisa megachandra gi yeripok Vishnu Nahada leiba ma ki yumda mikhal gamari leinana pangthokpa firal singkatpa gi thoramda ma na phongdokibani INC gi election observers oiriba MP Jairam Ramesh Manipur in charge AICC gi general secretary Bhakta Sarandas amadi CPI gi national executive member Dr M Naran Singba miyoi kyana saru yakiba thoramadu okram ibobina makhatara dun hai Congress ko inadi board ki damak lusingba sing lakiba amuk anirakta gi hendre dubu prime minister yauna BJP gi lusingba singna Manipur lakpada khali masina Manipur miyam na BJP lenga asi pamdre haiba makoina khangjare haibani Manipur gi miyam da oidaba haijinba yaroi haibisi makoina khanglakpani hainasu lawna makhata ke Makasa tarak poina to papawmna drug case da sienaba nam thak tobo mayamasu BJP da pusinduna leire CS Bijoy Manipur da Chief Minister N Beren gi fruit khawda mahakna yaba mi sing hapsilaga yadaba mayamna BJP dagi inthokli airport drug case ki matang sienaba nomai mangki bagi wathok da sienaba mi kya BJP da yohonduna leiri haina social activist Songtham Bijoy na phongdokre ngasi wangkai kendra da JDU gi merep oiriba thangjam Arun Kumar gi miyam gi oiba mifamama wangkai khunau gi citizen club ta pangthokre thauramdur CS Bijoy na saruk yaba go loina na mangna hai Manipur da leiriba BJP asidi matamama gi corruption black money gi mayuk ta lepa miyam gi khanba du oidre haina lawi Chief Minister na yaba mi singbuna ma ki fruit khawda hapsilaga yadabana mi buna inthoktuna thambagi hainabi ama BJP da satharakle BJP da sahi kya leiduna chief spokesperson fawbo eramle adubu haujikti BJP gi mawong asina ithanta nungnang ba ma pokhale airport ki drug ki case ta sienaba Manipur rifles ta gi nongmai huran ba ta sienaba mi kya BJP da pusinduna yohale airport drug case ta sienaba mi bu chief minister gi advisor fawbo hapsinkre masina BJP kari karamba afaba tawriba gi haibigi wohang ama tholakle maangna makhata na hai English ngani ga taraga tere ki vision document da wafam kya hablabas mapung fana thabak to onthok pangamdri maduda thabak onthok khidaba wafam madu thabak to onthok naba makhata na BJP gi handak ki manifesto da hablak payai maduda amuk hablaktre makasa tarak poina atopa maruiba pawa manamo MLA ke Robindro gi kangbuna sathariba gunda gi thawong sing ECI na miyeng sangbinaba taksin ga dawri Mayang Imphal Kendra gi MLA Kongkham Robindro gi kangbuna sathariba gunda gi thawong sing asi sikmai jindagi khodak fawbada leiriba miyamna haksina labuga loinana kandem tawi makoina sathariba thawong sing asi Election Commission of India na miyeng sangbina bataksilagani haina maike dongi miyamna media ra phongdorakli miyamna media ra phongdorakliba sigi matung ina hairibadi Mayang Imphal Kendra da NPP gi merep oiriba sigi loina bina Mayang Imphal mikhal gamari lainana sathaba campaign athingba piraktuna kian khanganbagi thabak satharak libasi laibak thibani hari
Atopa political party ki mirepsina campaign sathabada ngasi forward maike dongi miyamna athingba piba mata lekhide mikhalai bisi minung sigalune na vote khomna bani adubu MLA Kongkham Ravindro gi kangbu na kian khangan bagi thawang satharaga mikhal mai pakna bo honariba si khudakta lepiyu aranba kya kupsinna ba media da oida pada ba kya phonglakpa sisu laibak thibani haina phongdorakli Makasa tarakpo oina to perform and bosem amasung kosem na lobo exam gi form fill up ki senpham hena lobo yabangam loi desam mairoi singi mingsan bada masum tha tuition fee lokhraga bosem amasung kosem na conduct of examination gi form fill up ki oiba board amasum council na lepa mamaladu digi ka hena hengat pa sel lahogani khanba wakhalasidi mairoi singda Lang Taklaga Seal Lona Basin Batorang Habis Kangiamasum, Tawong Yabang Amloy and Democratic Student Alliance of Manipur, Desam na Fongdorakli, Desam Education and Academic Affairs ki Secretary Townazam, Somoluang praised the Turakasiro Lamana, Makatana Haidibadi, Mairoi Kunagi interest form Philip ki Hena Lokshin keep a seal sing Handopika Davani Hina Desamna, Itomak Oina. Haizaribasi masibu maram sai khanbi badagi school singnasu sel handopagi thabak su chatharakpa desamna school authority singbu thagatuna lakhibani school singna lawriba phi singasi pidiba khudong chaba singa sanaribara natragana sanadabra haibadu lainga na yengbiyu lairiba school singasi gi sel thongi phibam sing lainga na yengthoknaba asengbada yumpham oiba audit tobiyu aduga yaifanaba matamga sanaba policing sing sembiyu haina su phungdorakli Loisilakpo ina topa maruiba paosu na ngasi goiba COVID-19 update myamna thamjagi ngasi goiriba positivity rate 3.7% laide aduga punna miyoi nauna yangkhai COVID-19 positive oiba thengnaraklaga miyoi lising amaga sahumga yangkhai gani thoina nauna COVID test tawki aduga miyoi amata lakhidabagi report laite aduga ngasi nauna COVID-19 positive oirakraba miyoi yangkhai asi Bisnupur dagi ahum Sandel dagi tare Chuchampur dagi manga Imphal East dagi taraga mari Imphal West dagi taraga mathoi Kaksing dagi ani Kamjong dagi ama Senapati dagi ani Tengnopal dagi ama Thaubal dagi ahum amasum Ukhul dagi amani hainasu report tawrakli Loisilakpo ina Board of Secondary Education Manipur Bosem na lawa magisu high school living certificate examination 2022 gi magisu program thole myam aduga magi program singsi myam na thamjarabke aduga mokhoi gisi loinamak morning shift loinamak thoe aduga exam timing na ayuki pung 8 dagi horaga nungthil gi pung 12 da loiduribani aduga exam hobo numitsina tang manga tha mari english singani gi kungani thoi leibak popo numita english thoktuna aduga magi bosem gi exam si haure Adu ahan bada tang manga thamari English singani ga kungani thoi English toy ani subada tang nipan thamari English singani ga kungani thoi science toy aduga tang taraga mari thamari English singani ga kungani thoi social science toy aduga tang taraga nipan thamari English singani ga kungani thoi mathematics toy aduga tang kungani thoi thamari English singani ga kungani thoi dana optional subjects ni habidi home science commerce computer science higher mathematics thangta fine arts amasum isai nongmai Manipuri jagoini aduga aroi boina tang kunga taruk thamari English singani ga kungani thoi de thokli bisna first language ni habidi Manipuri Bengali Gangte Hindi HMR Kom Leangmai Mau Mizo Nepali Paite Rongmai Sanskrit Simte Tangkhul Thadau Kuki Baifai Jau Paula Anal aduga subject in lieu of first language na additional English elementary Hindi EMAN RS ni adu haujiku ina di myam paosu matang sa lusinjarage amasum pathoksa ki bra soikiba lanki bi yaursu myam nanga fi gene amasum matam gi oba maru ebi paoksing su myam da lepa leitana update pijaraki gi haine su channel su gi mekedi gi su myam na thamjari and thank you